ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯑꯩ ꯌꯥꯝ ꯀꯨꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯉꯝꯃꯨꯗ꯭ꯔꯦ. ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯑꯩꯗꯣ ꯅꯥꯔꯨꯔꯦꯕꯀꯣ, ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦꯕ, ꯑꯗꯨꯒꯤꯅꯦ. ꯑꯗꯣ ꯉꯁꯤꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯌꯥꯝꯗ ꯑꯩꯅ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯀꯣ ꯏꯗꯀꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ. ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯃꯤꯟꯅꯔꯁꯤ. ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯆꯝꯕ ꯉꯥꯛꯇ ꯊꯣꯡꯉꯦ. ꯑꯩꯅ ꯀꯥꯡꯁꯣꯏ ꯑꯃ ꯊꯣꯡꯉꯦ, ꯈꯣꯡꯗ꯭ꯔꯨꯝ ꯀꯥꯡꯁꯣꯏꯅꯦꯕꯀꯣ. ꯑꯗꯨꯒ ꯁꯤꯁꯤꯅ ꯎꯆꯤꯅꯥꯒ ꯈꯥꯃꯦꯟ ꯑꯁꯥꯡꯕꯤꯒ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯀꯔꯤ ꯀꯔꯥ ꯅꯨꯡꯁꯤꯗꯥꯛ ꯀꯔꯤ ꯀꯔꯥ ꯕꯗꯥꯝ ꯀꯩꯀꯥ ꯍꯥꯞꯆꯜꯂꯦ, ꯃꯨꯡꯐ꯭ꯂꯤꯗꯣ ꯑꯗꯨ ꯍꯥꯞꯆꯜꯂꯒ ꯇꯧꯔꯦ. ꯀꯥꯡꯒꯧ ꯑꯃ, ꯑꯗꯨ ꯁꯂꯥꯗ ꯑꯃ ꯌꯥꯎꯔꯦ, ꯁꯤꯡꯖꯨ ꯑꯃꯒ ꯌꯥꯎꯔꯦ. ꯁꯤꯡꯖꯨꯁꯦ ꯅꯣꯏꯔꯛꯈꯤꯒꯦ. ꯉꯥꯔꯤ ꯃꯣꯔꯣꯛꯁꯦ ꯍꯥꯞꯄꯦꯕꯀꯣ, ꯃꯤꯃꯤ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯦ, ꯃꯤꯃꯤ ꯌꯥꯝ ꯍꯥꯞꯆꯟꯗ꯭ꯔꯦ. ꯃꯌꯥꯝꯅ ꯇꯥꯃꯣꯒ ꯅꯝꯃꯤꯟꯅꯔꯛꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯌꯥꯝ ꯍꯪꯉꯦꯕꯀꯣ. ꯑꯗꯣ ꯃꯥꯗꯣ ꯗꯨꯀꯥꯟ ꯊꯣꯛꯄꯅꯤꯅꯅꯦ, ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯗꯣ ꯈꯔ ꯐꯔꯛ ꯇꯥꯔꯦꯕ. ꯑꯗꯣ ꯃꯊꯪꯒꯤ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗꯗꯤꯀꯣ ꯃꯌꯥꯝꯒꯤ Q&Aꯒꯤ ꯑꯟꯁꯔꯗꯣ ꯑꯗꯨꯗꯣ ꯃꯌꯥꯝꯗ ꯄꯨꯔꯛꯄ ꯑꯣꯏꯅ ꯀꯩꯅꯣ ꯇꯥꯃꯣꯒ ꯏꯕꯥꯅꯤ ꯅꯝꯃꯤꯟꯅꯔꯛꯀꯦ ꯇꯧꯕꯅꯦ. ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ. ꯃꯌꯥꯝꯒꯤ Q&Aꯒꯤ ꯑꯟꯁꯔ ꯈꯨꯝꯖꯔꯛꯀꯦ. ꯁꯤ ꯊꯣꯏꯗꯤꯡꯒ ꯕꯦꯁꯣꯟꯒꯅꯦ. ꯑꯩꯅ ꯑꯗꯨꯝ ꯈꯔ ꯌꯥꯝꯅ ꯑꯗꯨꯝ ꯁꯦꯝꯃ ꯊꯝꯕꯅꯦꯕ ꯁꯤꯁꯦ. ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯅꯕꯅꯦꯅ. ꯊꯝꯕꯧꯒ ꯌꯥꯎꯔꯦ, ꯌꯥꯝ ꯍꯥꯎꯔꯅꯤ. ꯁꯤ ꯂꯩꯔꯦ, ꯁꯤꯡꯖꯨ ꯊꯝꯕꯧꯒ ꯌꯥꯎꯔꯦ, ꯌꯥꯝ ꯍꯥꯎꯔꯅꯤ. ꯆꯥꯕ ꯍꯧꯔꯒꯦ. ꯁꯤꯡꯖꯨ ꯇꯣꯠꯂꯨꯕꯩꯁꯦ ꯑꯗꯨꯝ ꯇꯣꯠꯁꯜꯂꯒꯦ, ꯏꯁꯥꯅ ꯆꯥꯗꯧꯅꯤꯅ ꯀꯩꯝ ꯈꯟꯗꯦꯕ. ꯂꯩꯔꯦ ꯀꯥꯡꯁꯣꯏ. ꯌꯥꯝ ꯁꯥꯔꯕꯅꯤꯅꯅꯦ, ꯀꯥꯡꯁꯣꯏꯅꯕꯨ ꯏꯍꯥꯎ ꯍꯥꯎꯔꯦꯗ. ꯀꯥꯡꯁꯣꯏꯗꯤ ꯍꯥꯎꯔꯦ. ꯊꯥꯎꯁꯦ ꯁꯨꯡꯆꯥ ꯆꯥꯅꯤꯡꯗ꯭ꯔꯦꯕꯀꯣ, ꯑꯗꯨꯅ ꯀꯥꯡꯁꯣꯏꯅ ꯑꯅꯝꯕ ꯆꯥꯔꯦ. ꯇꯥꯃꯣꯁꯨ ꯋꯦꯠ ꯈꯔ ꯍꯦꯟꯒꯠꯄꯀꯣ ꯍꯥꯟꯅꯗꯒꯤ, ꯑꯗꯨꯒꯤ ꯈꯔ ꯀꯥꯡꯁꯣꯏꯅ ꯈꯔ ꯅꯝꯅ ꯆꯥꯔꯦꯕ. ꯍꯥꯎꯋꯦ. ꯎꯆꯤꯅꯥꯁꯦ ꯌꯥꯝ ꯍꯥꯎꯋꯦ. ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯔꯨꯕꯩꯔꯥ ꯈꯪꯗꯦꯕ. ꯅꯨꯡꯁꯤꯗꯥꯛꯀ ꯍꯥꯞꯄꯦ, ꯌꯥꯝ ꯍꯥꯎꯋꯦ. ꯑꯗꯨꯝ ꯍꯥꯎꯋꯦ. ꯍꯧꯗꯣꯡ ꯈꯣꯡꯉꯤꯁꯤꯗꯤ. ꯈꯨꯍꯥꯎ ꯑꯃ. ꯁꯂꯥꯗ.
ꯍꯟꯗꯛꯇꯤ ꯀꯥꯂꯦꯟꯁꯦ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯝ ꯁꯥꯔꯦꯕ ꯃꯃꯥꯡ ꯆꯍꯤꯗꯩ ꯍꯟꯗꯛꯅ ꯈꯔ ꯍꯦꯟꯅ ꯁꯥ ꯃꯥꯜꯂꯦ ꯂꯩꯕꯗ ꯌꯥꯝ ꯁꯥꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯒꯤ ꯑꯩ ꯀꯥꯁꯤꯁꯨꯀꯣ ꯑꯩꯒꯤ ꯕꯦꯗꯔꯨꯝ ꯑꯣꯏꯔꯤꯕ ꯀꯥꯁꯤꯁꯨ ꯈꯔ ꯍꯦꯟꯅ ꯁꯥꯏꯌꯦꯕ ꯃꯨꯀꯥ ꯉꯥ ꯑꯌꯥꯏꯕ ꯑꯣꯏꯅ ꯊꯥꯛꯑꯒ ꯊꯣꯡꯕꯅꯦ ꯀꯥꯡꯁꯣꯏꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯌꯥꯝ ꯇꯧꯋꯦ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯃꯩꯁꯨ ꯂꯥꯛꯇꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯅꯍꯥꯟ ꯅꯨꯡꯁꯤꯠ ꯑꯍꯤꯡ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗꯩ ꯍꯧꯋꯦꯕ ꯑꯗꯨꯗꯒꯤ ꯃꯨꯠꯈꯤꯕꯗꯨꯅ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯦ ꯎꯆꯤꯅꯥ ꯃꯌꯥꯝꯅ ꯉꯥꯎꯖꯔꯦ ꯗꯨꯀꯥꯟꯗꯁꯨ ꯁꯥꯃꯟꯗꯅ ꯂꯩ ꯉꯝꯗꯕ ꯌꯨꯝꯗꯁꯨ ꯁꯥꯃꯟꯗꯅ ꯂꯩ ꯉꯝꯗꯕ ꯈꯣꯡꯗ꯭ꯔꯨꯝꯁꯦꯀꯣ ꯁꯪꯒꯣꯝꯒ ꯆꯝꯐꯨꯠ ꯇꯧꯔ ꯆꯥꯕꯗꯣ ꯁꯪꯒꯣꯝ ꯑꯍꯤꯡꯕꯒ ꯈꯣꯡꯗ꯭ꯔꯨꯝ ꯑꯅꯧꯕꯒ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯑꯗꯣ ꯑꯝꯇ ꯆꯥꯒꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯀꯥꯎꯕ ꯃꯌꯥꯝ ꯁꯪꯒꯣꯝ ꯑꯍꯤꯡꯕꯒ ꯈꯣꯡꯗ꯭ꯔꯨꯝꯒ ꯆꯝꯐꯨꯠ ꯍꯩꯅꯕꯤꯕ ꯌꯥꯎꯔꯗꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯊꯪꯗ ꯆꯥꯔꯛꯎꯔꯥ ꯆꯥꯔꯛꯀꯅꯨꯔꯅ
ꯀꯥꯡꯍꯧꯁꯦ ꯐꯅꯌꯥꯝ ꯌꯥꯝꯕ ꯆꯥꯁꯟꯈ꯭ꯔꯦ ꯊꯝꯕꯧꯁꯦ ꯑꯩꯅꯅꯦ ꯌꯥꯝ ꯆꯥꯅꯤꯡꯉꯨꯔꯕ ꯀꯨꯏꯔꯦꯕꯀꯣ ꯑꯩꯅ ꯆꯥꯅꯤꯡꯕ ꯋꯥꯏꯊꯧꯗ ꯀꯨꯝꯃꯒ ꯑꯝꯇ ꯂꯩꯒꯦꯅ ꯈꯟꯕꯀꯣ ꯑꯗꯨꯝ ꯀꯥꯎꯕ ꯍꯦꯟꯇꯣꯛꯑꯀꯥꯟꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯄ ꯑꯗꯣ ꯉꯔꯥꯡꯗꯤ ꯑꯩ ꯆꯦꯛꯑꯞ ꯇꯥꯏꯌꯦꯕꯀꯣ ꯑꯗ ꯉꯔꯥꯡ ꯍꯜꯂꯛꯄꯗ ꯂꯩꯔꯛꯑꯦ ꯅꯤꯡꯁꯤꯡꯗꯅ ꯑꯗꯨꯒ ꯌꯥꯝ ꯍꯥꯎꯈ꯭ರೆ ꯑꯗꯣ ꯌꯥꯝ ꯊꯨꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯌꯥꯝ ꯍꯥꯏꯗꯤ ꯄꯨꯡꯆꯝ ꯆꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯗꯣ ꯈꯔ ꯍꯥꯏꯗꯤ ꯑꯩꯁꯦ ꯈꯔ ꯌꯥꯝ ꯆꯝꯕꯁꯨ ꯑꯣꯏꯗꯦ ꯌꯥꯝ ꯊꯨꯝꯕꯁꯨ ꯑꯣꯏꯗꯦ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯣꯏꯔꯒꯅꯦ ꯌꯥꯝ ꯍꯥꯎꯕꯁꯨ ꯑꯣꯏꯗ꯭ꯔꯕꯤꯗꯣ ꯇꯧꯋꯦ ꯆꯥꯎꯗꯤ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏꯒ ꯖꯥꯟꯁꯤꯗ ꯂꯩꯃꯤꯟꯅꯔꯝꯕ ꯏꯅꯥꯎꯄꯥ ꯑꯩꯈꯣꯏ ꯀ꯭ꯋꯥꯇꯔ ꯊꯪꯅꯔꯝꯕꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯒꯁꯨ ꯑꯗꯨꯝ ꯃꯔꯛꯇ ꯌꯥꯎꯈꯤꯕꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯏꯠ ꯂꯥꯛꯑꯣꯅ ꯀꯧꯔꯦ ꯑꯗꯣ ꯑꯩꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯑꯩ ꯂꯝꯕꯤꯗꯣ ꯁꯥꯡꯉꯕꯅꯤꯅꯅꯦ ꯌꯥꯝ ꯀꯟꯅ ꯁꯥꯡꯅ ꯇꯣꯡꯕꯗꯣ ꯗꯣꯛꯇꯔꯅ ꯒꯥꯔꯤ ꯌꯥꯝ ꯀꯟꯅ ꯁꯥꯡꯅ ꯇꯣꯡꯕ ꯈꯣꯠꯄꯗꯣ ꯈꯔ ꯊꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯆꯠꯄ ꯉꯝꯃꯔꯣꯏ ꯑꯗꯣ ꯆꯠꯄꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ ꯑꯗꯣ ꯏꯠꯁꯦ ꯑꯗꯨꯝ ꯃꯨꯁꯂꯤꯝ ꯏꯃꯥꯟꯅꯕꯤ ꯂꯩꯔꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯆꯠꯄ ꯌꯥꯎꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯗꯨꯝ ꯏꯠꯁꯤꯁꯨ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗ ꯇꯥꯃꯣꯒ ꯑꯩꯒ ꯀꯩꯅꯣ Q&Aꯒꯤ ꯑꯟꯁꯔ ꯄꯨꯖꯔꯛꯀꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯟꯖꯔꯒꯦ ꯃꯣꯛꯅꯁꯨ ꯉꯥꯎꯔꯦ ꯂꯣꯏꯁꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ